Namsak Kipgen amasung mahakima purobana makoi Kuki nate thadau community ni haina phongdorakhre Laimakong Kuki singna lambida mai thaduna thingba houkhre haina social media singda video thaganarakre Yengheidaba Chief Minister oina wasak laukibaga ahanba cabinet mifam phangkhre Namsak Kipgen losi dekora deputy CM Kobidas Konthozam Khuraijam Lokena cabinet minister oina wasak laukre lenga khaibasui collective responsibility ni aikhoina angamba thakta miyamgidama honagani haina Chief Minister Yumnam Khemsana phongtokre BJP legislature party gi lusugbo ena khankraba singjamai assembly constituency gi MLA Yumnam Khemsan Chief Minister oina ngasi wasak laukibaga loidana Komja 2025 ki February 16 dagi Manipur da thamlakiba president rusu ngasi nungthil lokthokre Yumnam Khemsana lusugba anawbalenga asigi ahanba tarani thoisuba Manipur Legislative Assembly gi session tha asigi tarukta phamlaba yai hairi ngasi nungthil pung taruk tabada Imphal gi lokbaban da pangthokpa singlemba thoram amada Yumnam Khemsan bu Manipur gi Chief Minister oina aron bangapagi wasak Governor Ajay Kumar Balana lauki hairi BJP के MLA Namsak Kipgen amasung NPF के MLA Losi Dikhona Deputy Chief Minister oina wasak lauki loidana Bisnupur Assembly Constituency की BJP MLA Govindas Konthozam Wangoi Assembly Constituency की NPP MLA KS Lokensu Cabinet Minister oina wasak laukre MLA Namsak Kipgen masa Delhi da laibana video conference की खुथांग da wasak lauki nauna wasak laukraba Chief Minister Yumnam Khemsana ahanbo oina preside tawduna Babu Parada laiba CM Secretary Cabinet Mifam Phongkhre Cabinet Mifam Gimangoina Khemsana Pomising the Phongdoklam Kibada Lenga Sugi Han Hanbo in a Cabinet Mifam Mapamgani Lenga Hybrid Collective Responsibility ni Aikoina Angamba Takta Miam Gitama Honagani PM Modi Union Home Minister Amadi BJP ki Mangonda Tamliba Tajaba Sing Mahanda Manglom da Puduna Sangsina Honagani Haiba Wapam Sing Tamlam K Wasagloba Toramadu the BJP National General Secretary Oibatanatana BJP Legislature Party Lusungba Kanbagi Central Observer Oikiba Tarun Show BJP Northeast in charge Dr. Sambit Patra BJP Manipur Pradesh ki President Adhikari Mayum Sarda Hanagi Chief Minister Nongthombam Biren CLP Lusungba O Ibobi Hanagi Chief Minister Radhabinot Koijam Atay MLA Singh Chief Secretary Dr. Punit Kumar Goel Civil Amasung Police ki Makok Thongba Officer Singh Sarugya ki Hairi Nakala Maromda Hanagi Chief Minister N Birena CM Yengheidaba bo thagatpa phongdorakhre Nakala Maromdana Prime Minister Narendra Modi nasu CM Khemsanda thagatpa phongdorakhre Manipur bu militarized zone onthokle haina Malik Arjun Kharge na phongdokhre ningthau khubam gi lan bu leba ki lan oina uhanduna samam na haliba kya bu makeup thohan biro haina MP bimol thamlaklei ngasi Rajya Sabha da President gi warol taramna okpagi khanarakpada sharugyarduna Congress ke lusungba Malik Arjun Kharge na Nahakta Manipur bu militarized zone onthokle haina Prime Minister Narendra Modi bu chaikhre Congress lusungba Malik Arjun Kharge na taramangarak suba sahi sada Vasco de Gama Portugal dagi India Yorokpada supnagi tha taramathoi khak sangkhe adubu Prime Minister Narendra Modi na Delhi dagi Manipur da satpada sahi ani sangkhe haiba wakham thamladuna Prime Minister na awang puklamdam amadi India gi damak lumna lawi haibasi masira haina su hangkhe Manipur mai chaklaba su Central lenga asina tumina usinadana laitho e Manipur thokliba iranga sida mioi sani hena sekre du mioi lising Humudra ki mathakta mayum makai leitana lanjena duna laire asugumba asoba humanitarian crisis ama tholakpa sida opposition ki maikai dagi Manipur da chapina ba hek horokpa dagi kyara haijakhe adubu Delhi dagi Manipur yaubuda sahi ani sangkhi haina so Congress lusungba Malik Arjun Kharge na phongdokhe Amorauda ningthau khubam gi lan bu leba ki lan oina uhanduna samam na haliba kaya bu thenglabasu thengna sembi bu mapu mahana amukta dimikap thohan biu haiba wapam MP angomsa bimol akojamna social media da thagalakhre Kuki jogi MLA Singh hapsinduna Manipur lengak semnaba center gi thorang yaning de hana Kuki lup singna phongdorakhre Kuki jo phuruk ki MLA Singh hapsinduna Manipur da popular government ama semnaba center lengak na lokhalakliba thorang Kuki jo council ke JC amasung Kuki Human Rights Council ke SRC na yaning da phongdorakhre Kuki jo council na thadorok channel amada Kuki jo miyam gi oiba tongan balenga ama demand tawriba
asigi matang do central lenga no sabsaba political solution ama poraktru phawbo Manipur popular government ama sembada Kuki zo miyam sarug yaroi habisi community asigi asetpa phirepni sahi asigi February 16 da Guwahati da Kuki zo council su group amadi Kuki zo MLS sing sarug yaduna pangthokhiba mifamna su state amadi central government na Kuki zo miyam na taliba demand gi matang da aibo oina sabsana thajaba pidriba phawbo Manipur da popular government ama sembada sarug yadaba haina warep lobo laikhre hadi zeros na makha taraduna Guwahati da pangthokhiba mifamna amata oina lawkhiba warepu Kuki zo MLA marakta ikai khumnadaba yawraklabadi matung tarakpada thorakpa apaphatagi daita Kuki zo council kejet sina puro habaga loinana mari lenaba MLA singna Kuki zo miyamgi political aspiration amadi unity loinana collective will bu ikai khumnagadabane haire amaronda Kuki Human Rights Council KSRC na thadrokpa serolamada BJP na lusingba center gi lengak na Manipur lenga ama semduna anawba lenga asida Nepsa Kevgen bu deputy chief minister ohanaba thorang tawbaga loinana atai Kuki MLS and cabinet minister pisinaba honarakbasi Kuki community gi aningba masung apamba bu karisu leitana khanbane center da leiriba BJP lengakna khongthang asi amuka hanna khanthaduna handokadabane haire Kuki gi tokhaiba administration ama leihangadabane haiba KSRC amasung Kuki miyam gi demand ase hongba leite Kuki gi tokhaiba union territory ama leiba haibasi lamdam asida matam koina sanagadaba santi amade ing tappa porakpa ngamgani maramasina India government amasung Modi administration na Kuki miyam gi tokhaiba lenga ama leihangadabane Kuki amasung mitai anigi puwari lam boundary amasung culture da karigamba amata manaba leite haina so phongdorakle sahi naudibi nupi masadana tabalisa chalubane haiba miyoi ama KCP PWG na warakre sahi naudibi nupi masa amadana tabalisa chalubane haiba maibam asajit kauba ukhong sang mayale kaidagi miyoi amabu kanglaipak communist party PWG MC unification waraklaba matung imong manung da sinakre haidi lal hawlop asigi PRO singkhai ngamana thadorokpa sero lamada mamang thaktagi hawno lamdam asigi nupi singbo awang ma thakta khanjaba lamdam oiduna laklei ngasi phawbo lamdam asida leiriba nupi singda ahenba sakti pidi amade awang ma thakta ikai khumnade asiguma khunai asigi phajaraba sanabi asigi wang mada thabak torokpa singbo party na kanami sangduna lakle ngasi phawba tuhatpiba otpi neibiba amadi nupi oibi singi ikai khumnaba manghanba singi mathakta party na jarak piduna lakle masigi saru ama oina handak sahi nauribi nupi masa amabu ikai khumnaba manghanbagi damak miyamna wakalakpagi matungina party na maibam asaijit ukhong sangmaya lekai Thobal district hariba mioi ase lob na warak watemlaba matungda imung manungda sinakre amadi masana maral yajana party da sangjarakpagi damak amadi mage imung manunggi amadi tungi yenglaga matung amuhana tawdanaba aroiba warning pikre kanglai pasda leiriba station singla su phataba miyoi singdagi labna leinaba khanghalei lamdam musigi nupi singla su social media platform asida Yengheidaba firol setpa amadi Yengheidaba video semba lepnaba party na khanghalakle kariguma makha tana tawroklabadi party na ngakpiba ngamloi haina su serol asina makha tarakle Mitai gi luhongbada mapan gi chanabi yahondana luhongnaba miyeng sanglagani haina phongdorakre Mitai gi luhongbada mapan gi chanabi yahondana ekhoi gi leijariba nat ki matungina hauhannaba akanba miyeng sanglagani haina all Manipur Ethnical Socio-Cultural Organization MSCO All Manipur Art and Culture Students Union Amakshu amadi Manipur Nat kanba lukki makedegi thablakle kaisampata leba MSCO ge office ta pawmisinga unaba amada lup ahum asigi media coordinator Deepu Wangkhemna hai lupsing asina sangsalakadoriba khongtang asida miyamna su mapung phana saugatpiyo meitegi luhongbada kai tharakliba machatsing asi thingnaba amadi nat ki matungina kanglol chumna pangthohanaba punna thodang lominase kai tharakliba machatsing asi thingaudrabadi tungda soiba kia lakani lup ahum asina sangsalakliba khongthang asigi manungsana khwairaman ima kaithelda sebawsu sai thokre lekai lekai singda su miyawga punna wakhal taminabagi thabak paikhalagani haina makhatana phongdokhi Imphal East ki Sinam ki awang thangba Marp Singh dagi ngai haki mamangda blank fair round ahumlak Kapthorakhre hadi kadai phawba sumba pawno khangminanaba official oba paw ngai minase